ꯑꯌꯨꯛꯅꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯄꯨꯂꯞ ꯀꯣꯏꯅ ꯐꯝꯂꯒ ꯋꯥ ꯈꯟꯅꯔꯒ ꯂꯩꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯐꯅ ꯐꯖꯗꯕ ꯅꯣꯛꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯤꯅꯤ ꯐꯅ ꯐꯖꯗꯕ ꯑꯃ ꯑꯣꯏꯔꯁꯨ ꯄꯥꯎ ꯑꯃ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯆꯠꯅꯕꯤ ꯀꯥꯏꯕ ꯌꯥꯗꯕꯅ ꯁ꯭ꯌꯥꯝꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂ ꯂꯣꯏꯔꯒ ꯐꯝꯂꯤ꯫ ꯁ꯭ꯌꯥꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯄꯨꯡꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ, ꯏꯄꯥꯁꯨ ꯆꯠꯅꯕ ꯊꯣꯛꯂꯒꯦ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥꯁꯨ ꯈꯔꯗꯤ ꯇꯥꯕ ꯇꯥꯕꯅꯤ꯫ ꯁ꯭ꯌꯥꯝꯅ ꯊꯣꯛꯂꯛꯂꯤꯕꯗꯣ ꯂꯇꯥꯁꯨ ꯇꯨꯡ ꯋꯥꯏꯔꯞ ꯏꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯦ꯫ ꯃꯅꯥꯎ ꯅꯤꯛꯅ ꯇꯧꯕꯗ ꯃꯥꯒꯤꯁꯨ ꯑꯌꯦꯠꯄ ꯊꯝꯗꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯌꯥꯃꯨꯡ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯛꯅ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯆꯤꯡꯂꯦꯝꯕꯅ ꯗ꯭ꯌꯨꯇꯤ ꯀꯣꯝꯂꯗꯤ ꯉꯟꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯝꯕꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯗ ꯆꯠꯂꯨꯔꯣ ꯐꯖꯅ꯫ ꯆꯤꯡꯂꯦꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯤꯛ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯅꯤꯛꯇꯨ ꯐꯝꯅ ꯐꯝꯅ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯩ ꯈꯜꯂꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯂꯥꯏꯖ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯍꯪꯂꯛꯄꯅꯤ꯫ ꯂꯥꯏꯖ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯣ ꯈꯖꯤꯛ ꯅꯣꯟꯈꯠꯂꯛꯂꯒ ꯌꯥꯝꯕꯨ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯅꯨ꯫ ꯅꯤꯛꯁꯨ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯍꯪꯒꯠꯅ ꯌꯦꯡꯕꯁꯨ ꯉꯝꯗ ꯃꯤꯠꯌꯦꯡꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯝꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯅ ꯂꯩꯅ ꯋꯥꯍꯩ ꯈꯔꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯏꯆꯦꯅ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏ, ꯑꯩ ꯈꯪꯉꯦ, ꯌꯥꯃꯨꯡꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯒꯦ꯫ ꯌꯨꯝꯂꯣꯝꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨꯁꯨ ꯇꯥꯁꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯑꯩꯅ ꯇꯥꯒꯅꯤ꯫ ꯀꯩꯒꯤ ꯅꯪꯅ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ? ꯌꯥꯃꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯑꯗꯨꯃꯛ ꯅꯣꯟꯊꯅ ꯃꯄꯤꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯞꯅꯤꯡꯕꯁꯨ ꯈꯪꯖꯤꯜꯂꯒ ꯇꯞꯅ ꯋꯥ ꯑꯁꯤꯃꯁꯨ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯥꯅꯁꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯔꯝꯗꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯨ ꯑꯩ ꯐꯪꯂꯅꯤꯀꯣ ꯌꯥꯝꯕꯨ꯫ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ? ꯍꯥꯏꯒꯅꯨ, ꯑꯗꯨꯝꯕ ꯋꯥꯍꯩ ꯍꯥꯏꯒꯅꯨ꯫ ꯃꯗꯨ ꯄꯨꯝꯕ ꯌꯥꯝꯕꯨꯡꯒꯤ ꯏꯔꯥꯜꯗꯤ꯫ ꯑꯩꯅ ꯍꯥꯏꯍꯟꯕꯅꯤ, ꯑꯗꯨꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯅꯁꯨ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ? ꯏꯆꯦꯒꯤ ꯏꯃꯥꯒꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯃꯗꯨ ꯄꯨꯝꯕꯅꯦ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨ ꯋꯥꯔꯤꯅꯣ? ꯋꯥꯒꯅꯨ, ꯌꯥꯃꯨꯡ ꯂꯩꯔꯤꯉꯩ ꯅꯪꯅ ꯋꯥꯒꯗꯕ ꯅꯠꯇꯦ꯫ ꯂꯥꯏꯖ ꯃꯄꯤꯗꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ ꯏꯆꯦꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯅꯤ꯫ ꯏꯃꯥꯒꯤ ꯏꯆꯦꯒꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯗ꯭ꯔꯒ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕꯁꯨ ꯑꯣꯏꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯂꯇꯥ ꯆꯪꯉꯛꯂꯒ ꯂꯥꯏꯖꯒꯤ ꯅꯥꯀꯜ ꯋꯥꯏꯔꯞ ꯐꯝꯊꯔꯛꯂꯦ꯫ ꯑꯃꯨꯛ ꯀꯞꯄ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯏꯃꯥꯈꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯇꯥꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦꯅ ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏ꯫ ꯏꯆꯦꯅ ꯄꯥꯝꯗꯕ ꯑꯩꯅ ꯇꯧꯕꯒꯤ ꯃꯥ ꯁꯥꯎꯔꯝꯂꯅꯤ꯫ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯏꯆꯦꯅ ꯑꯩꯒꯤ ꯁꯪꯁꯐꯝ ꯄꯤꯔꯛꯂꯣꯏ, ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏ꯫ ꯏꯆꯦꯅ ꯁꯥꯎꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯏꯆꯦꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯏꯆꯦꯅ ꯄꯨꯝꯅꯃꯛꯅꯤ ꯈꯟꯖꯕꯅꯤ꯫ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯑꯩ ꯇꯥꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯏꯃꯥ꯫ ꯂꯇꯥꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯧꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯗ, ꯏꯃꯥꯈꯣꯏꯁꯨꯅꯦ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯅꯁꯨ ꯆꯠꯂꯒ ꯑꯃꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦꯗ꯫ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒꯅꯦ ꯆꯥꯛꯁꯪꯗ ꯆꯪꯂꯁꯤ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯤ ꯍꯥꯏꯔꯒ ꯂꯇꯥ ꯍꯧꯒꯠꯂꯤ꯫ ꯂꯥꯏꯖꯁꯨ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯅꯤꯛꯇ ꯌꯦꯡꯂꯛꯏ꯫ ꯅꯤꯛꯁꯨ ꯆꯠꯂꯨꯔꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯆꯪꯈꯤꯕꯗꯣ ꯅꯤꯛꯇꯨꯁꯨ ꯇꯨꯡꯗ ꯌꯦꯡꯍꯧꯔꯤ꯫ ꯃꯥꯅ ꯆꯪꯈ꯭ꯔꯕꯥꯎ ꯅꯤꯛꯁꯨ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯃꯨꯟꯅ ꯈꯟꯕꯒꯨꯝ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗ ꯃꯤꯠꯁꯅ ꯇꯁꯦꯡꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯛ ꯊꯥꯖꯕ ꯃꯅꯥꯎꯅꯨꯄꯤꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯈꯜꯂꯨꯔꯤꯁꯤꯒ ꯑꯣꯏꯔꯛꯂꯤꯁꯤꯒ ꯃꯤꯃꯥꯡꯗꯁꯨ ꯃꯥ ꯏꯀꯥꯏꯔꯦ꯫ ꯐꯨꯡꯕꯪꯅꯔꯕ ꯋꯥꯈꯜꯁꯤꯡꯗꯨꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯃꯇꯣꯝꯇ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯛꯐꯝꯗꯨꯗ ꯐꯝꯂꯒ ꯂꯩꯕꯅꯤ꯫ ꯐꯝꯅ ꯐꯝꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯐꯝꯅ ꯐꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯈꯔꯗꯣ꯫ ꯂꯨꯍꯣꯡꯕ ꯃꯇꯝꯗꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯂꯇꯥꯅ
nongmata mabu nungsiba wahina kaungang toraktrabani. Adubu mitsna kaishu hena khanjinbagi mathau utte hena bu penthok laibani. Latadi nongma nongmagi magi oiba sangsardugi wari singduna mitsna da linagi matagum tawwa madi hengalakli. Makut chade pamdi sigi wakhalna atopa mamang nupi atombi ama pusinna bawna basina magi di pandam ambagum thamli. Numitu sumitsna mapuroi banong rendu tabak chatnaba cha insang pizar batong tindok poina mapal phawba thokminarakpani. Mitsna mapuroi banong renda bag to piri. Nongren su bag to launa ri. Fazareramko. Mitsna nokfet tawraga. Problem ama thoadi engonda phone toro. Hai taraki. Pare chaloki. Hairam laga nongren su thokre. Mahiga imung dei lata su kadom dagi no prap thorak laga. Pairik pa phida prang mitsna rom da hapet onsi laga kanchilei. Mitsna su lata gi tawriba maongda thawaina tawgi yauna tawba ma yauri khangbana manaba su tanbana karim tairode. Adubu lata di wangagakli. Indabana imitse tangzaning ba haido ek phawi. Nupa uba yade naptuida kesina doida. Indabana nari. Mitsna wahai ama phaw khumzada imung changki na bo na bani. Adubu lata su hekta kumlei. He, nangai ko nang. Mitsna lip tang lata da onsilai. Ay nangangbada thawai na sangkrido nang ay busta manatro. Ha, kumuna sindo. Usitri ba natro? Handak ti mitsna so tuson maswan na mamataw utlaga kumlai. Nati ima. Nati hai di kayo no. Chat pikro, pamdre hai sitapu yapa ko balay trabani. Thok rusui kay ba kangkidre. May dubo karom da panbi krabage. Ima da ina kay krage. Ima na to ingon na sawiri dubo. Kay gira kay roida. Supam pamdre sa pikro na pamda. Matutatuway ang masangla da bani ay. Ima, adum na swaibi gano. Namong tabang ngamjade. Kari tabang ngamda ba? Ha? Ay gisintak ta sukhum basari ne. Khangaude latana saklo na malaurak pa. Wai kara duhay baga mitsna gi khudang du ta pairanga mangol gi state du dagi khangsing bada sumang phawa chingthei. Mitsna su khongpam chahu da bana lemai da tusin krabani. Lata amuk saw ne hairi. Adu khangbra matung da thokaning draba na hindi am thuna sakro. Wahai se hairam laga lata imung lom changkre. Mitsna kari su hai jabangam da tarakli basing sina pindaba amadi ningamdaba singduna mapukning nungsirakpagi mapido takrabani. Ibema khonjel du dal mitsna khalamba wakhal kaikre ningsing bakawba magi ipaktagi thoraklaga taibangi oiba sangsar sida lakpani. Yenglubada ore magi himit mangda shyam amadi halaniga loinana leplambado. Mitsna phamlambadagi phukhogatuna halsingduda yengle. Aduba ma mi laklidugi maram khangmana kaya khumningba poktabagi mataw utlaga hairakli. Pau handok palakpagi oiradi yarani lengbikro. Nupa mayunggi apambada adum tawbikro. Alamana ibema yaragadi anga wadu haiba loidringi mitsna na marak thalaga yarani apam adum tawbikro. Handakti shyamna oina chumi sawpam thokpani. Adubu sawbagi tongjabadi karishu leitabra haina khalle. Yaragadi sawnadana huini maini khanabana phabani. Adubu pamdrabanina karidi upaile. Hongdabadi yadabanina hongbadabani. Aigi haigada haikre. Masidagi hina atopa ama ai hairaroi. Upaileta halahumda tumag hankiba tare. Maileiduna tapna hankibaga imungdagi memthoi thoraklami. Thongalomda haifet yenglaga machanapi mitsnada onsilai. Pau han balak pa halsingla. Mani ima makhoina thokpa tawkro haina haikrabani. Machi aina haiba indabi mabuso aina ngakpiba ngamloi. Ibema nang nanaw nupid adumaina haiganu ni nangbo. Kayarang no machi aina magi phanaba haiduna laklise. Masida mana machi agi wa tabadi lairadana. Aigi mai khasaktabu yengkibra. Adubu haiwani asawba haisinabu kari afaba kanababu puraktoribage. Ima di pamdiko. Ima ai khange imungdogi misingna karamba sor holi. Karamba midi yengi haibado. Madu khangbanani aina hansin haikiba. Mama samaksu khanglabani. Masida mana ngaya ki wahaida pangtharise tungda kaibe mayam ama lakani. Machana aido chumbana memthoi khumde masu nungai tribani. Machagi khanbada masu waribani wadaba nate.
ꯑꯗꯨꯕꯨ ꯃꯃꯥꯅꯤ ꯐꯅ ꯋꯥꯗꯨꯅꯁꯨ ꯋꯥꯕ ꯎꯠꯄ ꯍꯩꯇꯕꯤ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯅꯤ ꯃꯤꯠꯁꯇꯥꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯃꯁꯥ ꯈꯔ ꯐꯠꯇ꯭ꯔꯦ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯨꯗꯛꯇꯨꯗ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯌꯨꯝꯗꯒꯤ ꯃꯈꯣꯡꯗꯨ ꯄ꯭ꯔꯞ ꯊꯥꯡꯂꯒ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯣꯠ ꯑꯃꯗ ꯇꯣꯡꯂꯒ ꯄꯥꯠꯇꯨ ꯂꯥꯟꯗꯨꯅ ꯂꯥꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯁꯨ ꯌꯨꯝ ꯑꯃꯗ ꯌꯧꯔꯦ ꯌꯨꯝꯗꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯔꯤ ꯌꯨꯃꯤꯌꯥꯏ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯏꯃꯨꯡꯗꯒꯤ ꯌꯨꯃꯤꯌꯥꯏꯁꯨ ꯊꯣꯔꯛꯏ ꯌꯨꯃꯤꯌꯥꯏ ꯃꯦꯝꯊꯣꯏ ꯎꯕꯗ ꯏꯉꯛꯉꯛꯄ ꯄꯣꯛꯏ ꯃꯥꯁꯨ ꯃꯈꯥꯗ ꯀꯨꯝꯂꯒ ꯏꯅꯦ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯂꯥꯏꯁꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯈꯪꯕ꯭ꯔꯣ ꯅꯁꯦꯗ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛꯁꯨ ꯁꯥꯎꯔꯛꯅꯅꯤꯗꯣ ꯅꯪ ꯈꯪꯂꯕꯗꯤꯅꯦ ꯑꯃꯨꯛꯇ ꯇꯧꯔꯛꯎꯗꯅ ꯌꯨꯃꯤꯌꯥꯏ ꯃꯦꯝꯊꯣꯏꯗ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯂꯥꯏꯁꯗꯤ ꯐꯣꯟ ꯄꯨꯈꯤꯗꯕꯅꯤ ꯉꯔꯥꯡ ꯇꯧꯔꯒ ꯌꯦꯡꯕꯗ ꯃꯥꯒꯤ ꯐꯣꯟ ꯀꯥꯗꯒꯤ ꯈꯤꯡꯂꯛꯄꯅꯤ ꯌꯨꯃꯤꯌꯥꯏꯒꯤ ꯋꯥꯍꯩꯗ ꯃꯦꯝꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ ꯇꯧꯔꯕꯅꯤ ꯈꯣꯟꯖꯦꯜꯗꯨ ꯏꯅꯤꯡ ꯁꯣꯜꯂꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤꯗ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯗꯦ ꯈꯟꯅ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯅꯤ ꯏꯅꯦ ꯂꯥꯏꯁꯗ ꯑꯗꯨꯝꯅ ꯈꯜꯂꯣꯏꯗ ꯊꯦꯡꯅꯔꯗꯤ ꯑꯩ ꯃꯉꯣꯟꯗꯁꯨ ꯄꯥꯎ ꯍꯥꯏꯒꯦ ꯀꯩꯒꯤ ꯏꯅꯦꯅ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ ꯌꯨꯃꯤꯌꯥꯏ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯈꯥꯝꯂꯨꯕ ꯉꯝꯗ꯭ꯔꯦ ꯃꯦꯝꯊꯣꯏꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯍꯜꯂꯛꯄꯒ ꯇꯝꯂꯛꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯣ ꯀꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯃꯄꯥꯜꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯂꯦꯞꯂꯒ ꯇꯥꯔꯝꯕꯤ ꯂꯥꯏꯁꯗꯣ ꯍꯤꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯑꯣꯏꯔꯛꯅꯤ ꯈꯟꯅ ꯂꯩꯔꯝꯕꯒ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯒ ꯍꯥꯟꯅꯗꯒꯤ ꯃꯄꯨꯛꯅꯤꯡꯗꯣ ꯈꯔ ꯅꯨꯡꯁꯤꯔꯒ ꯂꯩꯔꯤꯉꯩ ꯃꯄꯥ ꯆꯥꯅꯈꯤꯕꯅ ꯃꯄꯤ ꯇꯥꯅ ꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯄ꯭ꯔꯕ ꯀꯥꯈꯠꯈꯤ ꯁ꯭ꯌꯥꯝ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯊꯨꯕꯗ ꯏꯄꯥꯗꯤꯅꯦ ꯁꯤꯗ ꯁꯨꯝ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯂꯦ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡꯗꯁꯨ ꯇꯥꯍꯜꯂꯣ ꯄꯥꯕꯨꯡ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯁꯣꯝꯗꯁꯨ ꯄꯥꯛ ꯍꯦꯛ ꯆꯥꯎꯕꯁꯨ ꯍꯟꯒꯗꯕ ꯂꯩꯇꯝꯅ ꯁꯤꯗ ꯁꯨꯝ ꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯍꯣꯏ ꯇꯥꯟꯅꯔꯣ ꯑꯗꯨꯒꯅꯦ ꯃꯔꯣꯜꯗꯣ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯈꯪꯍꯜꯂꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯌꯨꯗ ꯁꯤꯗ ꯆꯥꯎꯅ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦ ꯍꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯅꯤꯛꯁꯨ ꯍꯧꯒꯠꯂꯒ ꯏꯃꯨꯡꯂꯣꯝ ꯆꯪꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯂꯇꯥꯁꯨ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯇꯁꯦꯡꯅ ꯆꯪꯍꯜꯂꯛꯑꯅꯨ ꯍꯥꯏꯅ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯂꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯕꯁꯤꯗꯅꯦ ꯑꯃꯨꯛ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯧꯔꯤꯕ ꯆꯥꯎꯅ ꯍꯣꯡꯕꯤꯕ ꯍꯥꯏꯗꯨꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯁ꯭ꯌꯥꯝꯁꯨ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯃꯥ ꯍꯟꯗꯛꯀꯤ ꯂꯇꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯅꯤꯛꯁꯨ ꯃꯊꯛꯇ ꯀꯥꯔꯛꯂꯒ ꯂꯥꯏꯁꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯁ꯭ꯇꯤꯌꯔ ꯀꯥꯔꯤꯕ ꯃꯈꯣꯡꯗꯨꯁꯨ ꯏꯂꯨꯝ ꯂꯨꯝꯅ ꯊꯥꯡꯂꯦ ꯃꯇꯧꯗꯨꯅ ꯈꯪꯂꯦ ꯃꯥꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯈꯜꯂꯤ ꯍꯥꯏꯕ ꯂꯦꯞꯇꯅ ꯀꯥꯔꯛꯄꯗꯨꯅ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯌꯧꯔꯦ ꯂꯣꯛ ꯇꯧꯗꯕ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯃꯅꯨꯡꯗ ꯈꯣꯡ ꯅꯥꯝꯃ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯎꯔꯦ ꯂꯥꯏꯁꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯃꯨꯡꯗ ꯃꯥꯏ ꯎꯞꯁꯤꯜꯂꯒ ꯀꯞꯂꯒ ꯂꯩꯔꯝꯕꯗꯣ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯒ ꯂꯥꯏꯁ ꯃꯃꯥꯏꯗꯣ ꯑꯣꯟꯈꯠꯂꯒ ꯌꯦꯡꯂꯛꯏ ꯅꯤꯛ ꯂꯦꯞꯂꯝꯕ ꯎꯕꯗ ꯀꯞꯂꯝꯕꯗꯣ ꯂꯦꯞꯂꯒ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯅꯤꯛꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯞꯂꯒ ꯐꯝꯂꯤꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯕꯅꯤ ꯈꯪꯍꯧꯗꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯂꯥꯏꯁꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯊꯝꯂꯤ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯅꯩ ꯅꯤꯛ ꯂꯥꯏꯁꯕꯨ ꯃꯊꯥꯗ ꯑꯗꯨꯃꯛ ꯀꯣꯟꯁꯤꯟꯕꯤꯔꯒ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇꯣ ꯈꯖꯤꯛ ꯊꯥꯡꯒꯠꯂꯒ ꯃꯀꯣꯛꯇꯁꯨ ꯑꯃꯨꯛ ꯇꯞꯅ ꯅꯥꯟꯊꯕꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯩ ꯅꯤꯛꯅ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯂꯥꯏꯁꯨ ꯈꯨꯝꯗꯦ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯃꯊꯥꯗ ꯀꯅꯥꯒꯤꯁꯨ ꯑꯌꯦꯠꯄ ꯌꯥꯎꯗ ꯄꯤꯅ ꯀꯞꯊꯣꯛꯈ꯭ꯔꯦ ꯅꯤꯛꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯦ ꯌꯥꯝꯕꯨꯡ ꯋꯥ ꯍꯥꯏꯒꯦ ꯀꯞꯀꯅꯨ ꯇꯣ ꯅꯪꯅ ꯁꯨꯝ ꯀꯞꯂꯗꯤ ꯋꯥ ꯍꯥꯏꯕ ꯉꯝꯃꯣꯏꯗꯣꯔꯦ ꯂꯥꯏꯁ ꯀꯞꯂꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯍꯟꯈ꯭ꯔꯦ ꯅꯤꯛꯁꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯂꯥꯏꯁ ꯃꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ ꯇꯁꯦꯡꯕ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯇꯩꯊꯣꯛꯄꯤ ꯃꯃꯥꯏꯗꯣ ꯃꯈꯥꯗ ꯈꯖꯤꯛ ꯅꯣꯟꯊꯔꯒ ꯂꯩ ꯂꯥꯏꯁꯗꯣ
ꯑꯊꯨꯕꯗ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯂꯅꯤ ꯁꯤꯗ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯂꯥꯏꯁ ꯄꯥꯎꯈꯨꯝ ꯄꯤꯗ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯨꯗ ꯅꯤꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯏꯁ ꯃꯄꯤꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯅꯤꯛ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯁ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇꯣ ꯄꯥꯏꯁꯤꯜꯂꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯃꯨꯡꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯔꯣ ꯂꯥꯏꯁ ꯍꯥꯟꯅꯒ ꯃꯃꯥꯏꯗꯣ ꯃꯈꯥꯗ ꯁꯨꯝ ꯅꯣꯟꯊꯔꯒ ꯈꯣꯟꯖꯦꯜ ꯇꯞꯂ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯌꯥꯝꯃꯨꯡꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯅꯤꯡꯗꯕꯒꯤ ꯏꯍꯨꯜꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ ꯌꯥꯝꯃꯨꯡꯒꯤ ꯑꯄꯥꯝꯕꯗ ꯑꯩꯁꯨ ꯑꯌꯦꯠꯄ ꯌꯥꯎꯗ ꯌꯥꯔꯦ ꯏꯁꯥꯅ ꯌꯥꯔꯦ ꯅꯨꯡꯁꯤꯅꯕꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯂꯒ ꯃꯤꯌꯥꯝꯃꯥꯡꯗ ꯂꯩꯅꯕꯁꯨ ꯌꯥꯝꯃꯨꯡꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕꯗꯤ ꯌꯥꯝꯃꯨꯡꯅ ꯄꯤꯕ ꯉꯝꯒꯅꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯥꯏꯅ ꯁꯣꯟꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯈꯪꯕꯤꯔꯗꯤ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯁꯤꯖꯗ ꯃꯔꯨ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯃꯤꯅꯦ ꯑꯩꯒꯤ ꯃꯤꯡꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯁꯨꯝ ꯀꯥꯎꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯁꯤꯟꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯪꯅꯗꯤ ꯀꯥꯎꯔꯣꯏ ꯍꯥꯏꯅ ꯌꯥꯝꯃꯨꯡꯅ ꯊꯥꯖꯩ ꯑꯩꯒꯤ ꯑꯣꯏꯕꯗ ꯃꯁꯤꯃꯗꯤ ꯃꯇꯤꯛ ꯆꯥꯔꯦ ꯁꯤꯃꯗꯤ ꯊꯝꯂꯒꯦ ꯈꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯖꯕꯗꯤ ꯑꯩꯒꯤ ꯁꯤꯖ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯒꯤ ꯃꯐꯝꯗ ꯌꯥꯝꯃꯨꯡꯒꯤ ꯊꯃꯣꯏꯗ ꯂꯩꯇ꯭ꯔꯦ ꯌꯥꯝꯃꯨꯡꯒꯤꯗꯤ ꯅꯪꯈꯛꯅꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯂꯥꯏꯖꯁꯨ ꯍꯟꯗꯛꯇꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯤꯛꯇ ꯌꯦꯡꯖꯔꯛꯏ ꯅꯤꯛꯁꯨ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯍꯩ ꯈꯔꯁꯨ ꯃꯈꯥ ꯇꯥꯔꯛꯏ I overthink, I overlove, I overcare. In fact, I get too angry. But all these mood swings are not for everyone. These are just for you, Caesar. You are the most important piece of my heart. You matter a lot to me. Liza, you are the most special person of my life. Wahaydo haina haina nikto, mamaydo sum nakna changsilakli. Maiga mitka sumichanare. Tapna sum changsilakpana nupa magi chimbalduna lainagum tholi haina saisak sahektabo yauna changdamnaribi nuza oibi magi chimbalda tapna thingzai yakre ayaba pikre manasu kharangbasu kokchero matagum ayabasu pikre enamor you stole my heart you stole my first kiss then my happiness and finally my life enamored with him The beginning. Latagi fatraba saraydi nongmagi lepa leita ising chawgum hingalakli maraksida misnar su tha leplabani adubu madu phawba lata magi phatta lawsing tawduna misna boran basina bo hotnabada awabamdi oirabani masu fanglani haibagi wakhalda ma hrawba leite mamausi nungsidri haina magi oiba pot ama phaw nungsiba ngamdabani nungti numit khodingi tathi ngangbiba lepa nate Mamausu masawai sangdra haiduna mana thabak amatta mating pangbiba nati imungi makuk matadagi horaga pumna mamitsna matomta tatai tahallibani nungthilgi matam amani nongdren su thabak halakbani makutta so haira kya ama puraga changli thongzal he kansalakpaga mamai be malata ga hek mayok nare lata su machana pusilakli basingdu da yenglaga karino duna haira ne mana chana balairakpani yare imada piro Kada pesan kranu imana khangna dum tawrage nongdren su mamagi wahaidu haifeti khanbani adubu mama magna hek phattabo tawrakani haibagi thazabadi leitabana haira singdu sinai mabu kada leikibana truima leibani nga saidagi hozik phawne sutoi thorakti hozik phawa manungda kari tawribano khangde mama ina kawbo phawne khumningboy hainazadeda Nongdren su mamagi wado sum taraga leiradi luiba nairoi haiba khangmana magi kada purpot kakre lata su majana changkribado yengna sawningnu solori khangdiba amatek pizaroi hira magumbada sum pizagadaw banate hairaga magi karom doina pusankre Nongdren su magi kada changakpani adubu mitsna na ka sisilaga leiramaduda ima to halo yadro Mitsna tawramba thabak to leplaga halaba
Hoi, Pakum pina pina lilamba blazer du lok thok lagayan sili. Makada mama na hayrakliba wahi singduga mathak talayram liba maong siga ichan chana da baduda wakhalama di khaliba timaso. Cha oina sema uratamo. Cha sema uratamo. Yarida sema urano. Thakninga so edum lo lagi. Ka tasin masiloiraga adum sema age. Nimidangi cha ising chana ba matamduni siyama madilata di machanapa nungdren makhoi punna chak charaga le adubu mitsna di chade kona charage haina mayamge awat apa yenglaga le chak tu chana chana siyamna hairakli nanaw yai maso mathang thada di thoraklani haine nungdren da magi course tu bulushila bro pabu course loibagi natte da exam loibagi ni nanaw to maso makhoi ge exam kanna tawri hairakpani Manau thoraklani hainari bawa haiduda natadi mapukda kariguma khrabu khanba hokrabani khanbaduna ma wangang da tumin makhoina ngangnari bato taragale numidang du maso hokre numit khrani gi matungni ayuk tu nongdren su thabak chetna balusilaga leibani matang tu da misna su loshilam laga awat apa yingba kada tho to changakpani madu ubadra nongdren na tamna tan chatpa yadro nangbo kaigino dukta haride Soengam yarodi iye hainaniko Mitsa mapuroi bagi wahidada haipet noklega Kaisu tawriba aini hina khange Aidi haisini khudi yamam thokpadane tammanga madate jection layo Hoi ado horen halakpada haikida yaubiro Magi waduda nongdren ngakna Kari hayaba Aibu imada ngarangdagi chanaba haira khra sinaramdai Piraktrabrane Wadu isoi soinarani khanda misnado semdoklega honare Adu haiduti aina lai khurumbada chatobam leiba aduda purage tawne ado imada tum thamasu gaidi kaisu khangjada ba nongdren di chamcham na khumdorakli hoi adude aisune hana khangde nangna soi ngonda haide metsna oida ba mangang baduda wa pawning thina kangthop ngamsilaktre khanjelu ilalatna hoi imana ngarang khak hairakpani fare chathoro ado faza chatluko aisa thoge Nongdren thokibaga mitsna sora mohondokche Nongdren namakha kumlakpada lata da phone da wari saraga phamlammi madu ubada manakong da phone da maknaplaga maninglom da thokre mangagi matau Nongdren su yinglaga ingangang na dumak thoraklabani